खुरुमजरी इमेज पाउदम मिंग ताबिरिबा क्वाइ पुरमपु अहामदा केद्रिमे मोनिंद्र तरामना ओक्सरी ngasiगी maruwa paw go to village gi ani subak phase gi oina hayengagi thobal da horagani haina chief minister N Birena fudokre arapti lilong mapan ground saba sports gallery sangaduna miyam kusinakre chief electoral officer Rajesh Agarwal na Manipur gi draft electoral roll ngasi phokre Jabang Kut Kumai Pangtokre Lonana film artist Mandana Kachingda Dayani Nauren showroom ngasi hangdokre housing ngasigi mapunga paw umuk lobirasi paliba BJP sungsinaba sarkar na chatharakpa go to village 2.0 aying thawal moising ground huduk lagani go to hills ki oinadi ayam saruk loisilakei Indira Gandhi widow pension scheme gi senpam hangit halagani haina chief minister N Birena fudokre ngasi babu parada leiba chief minister gi office ta pangthokpa pauni singa unabada mahana hai sarkar asina praja singi dabak chatharakpa go to village gi anisu phase gi oina hayengagi thawad hauragani thormasi sarkar gi tongan tongan ba scheme singi kudong chaba hak thengna praja singda yohannabu gi pandam da chathabani district ki oina chathagada ba thorum asida praja singna kudong chaba lobiu haiki ngasi thorum da mahna hai Indira Gandhi widow pension scheme gi senpam sarkar na lupa chani haptuna chamnga piragani amadi all age pension gi hana lenamba masing lising putaru chatre kunthani panda nauna lising taratar haptuna makogi su lupa chama wergani haiki thawal moising ground da numit humni sumna chathagani akogi kaimate akona hajagade mamang da tawkiba dumaina gas connection leitabada gas piba police phangamdabada always piba Aadhaar enrollment ta hogdana khoi sengi quota adagi kakthara khriba duma mayam do khoi Aadhaar enrollment tawba adagi Ujwala scheme gi makha da khoi block ahoma manda distribution tawramba e support scheme khoi gi kaino da education department gi makha da tawriba dugi da khoi kaino tawba smart phone ching kun dugi lekai dugi akhoi smai tawge district amada numit humni targa cover tawba ngamdagadi district amadu da akhoi mafam ani gumbada or ahum gumbada tarpuye madugi ada public ki demand matungina akhoi kaino tawge Arapti Lilomapan ground da Nong Saba Sports Gallery ngasi chief minister N Birena sangaduna miyamda kusinaki bagadana nongmi oba political conference muspang tokre BJP Kairao Mandal Arapti Development Committee Arapti Urup Panchayat Demand Committee amadi Salai Pibarel Punsi Maruk Arapti Panana Sinduna Arapti Lilomapan ground pangthokiba thorum adu da Kairao Kendra MLA Lorebam Ramesuna atu lengbirepo in saruyaki Lana conference to the BJP Kairao Mandal gi maru oiba thopu kaya su saruyaki thorum da atu mitung leng oiba waror piraduna chief minister N Birena haikibada Kairao Kendrick Manung Chanba 6/12 on the 6/13 polling station asi Thawbal Lilong Municipal Corporation the Loktolaga Arapti Gram Panchayat Punsinava Cabinet Putok Khalargani Prazamiam Apambadu BJP Lenga Asisu Apambani Haina Chief Minister N Birena Pudokre Manmaka Tarduna Hosiki Matamda Basan the Bot Konga Yaroi Tabok Namang Tamlaga Bot Konga Davani Lenga Sigoina Lebaki oina yaipagada pathawak sindi pangthokani yaroidaba sindi tawroi lenga asina pangthok ningba thabak thorum kaya rajniti gi oiba chai naba kaya lekiba amadi COVID-19 laichin number modin matam chana pangthok ngam gide adubu tera chahi mari thamanga asida lamdam asida chawkat thorang yauna awon makaya porpang ngamle masimak lenga asibu miyana thalbibadagini haiki Manipur da hokyo pung kunmari da miyo yang kai taruk nauna COVID positive oiba thena krai
मियोई अनिना लेखिद्रे ngasi positive oi krabasing adu Imphal East tagi taramanga Imphal West tagi kunthra mari Chandel dagi ama Churachandpur dagi mari Kamjong da ama amadi Tamenglong dagi amani lekhidra miyoy ani aduna Thoubal amadi Chandel dagi amamamni pungpham asida miyoy December chani nifumanga test tokibani maduda miyoy yakai taru positive oirambadagi state asi ngasi covid positive oibagi chang chada mari dasbi manga yoki state asida covid positive oiba apnomi gi masing lakh ama lising kulumdoi chatret me puttare jore leki dabana lising mga chamapan kulumdoi ni active case tana miyoy chatret trani thoi leiri ngasi miyoy yakai naro pabadagi discharge tokiduna apunba covid recover toropa mig masing lakh ama lising kumathoi cham yakhani thoi sukre state asigi recovery rate na chada mathuda tare 10.9 yore Kakching district ki waina hau kyo pung kunmari da district asida hangba covid testing centers singda mioi taramari test tobda mioi ama covid positive oba thena kare ngasi test tokiba sindu legang da chalaiba testing center da mari amadi ima hospital tara test tokibani maduda lenga ki testing center da mioi ama covid positive oram ki haina district surveillance officer Kakching Dr. Keso Singamorang king report na hairi Malam ki oina covid positive case koti kulmari lakh humra manga lising humpunitui tamapan yakai mapan sokre masi manungda mioi lakh yakai lising taratare sunna kunthra mapan lekhidre aduga naramada ki farak khibana koti kunithoi lakh nifunithoi lising taramdoi chatu malfuni panni covid license ki second pangduna malam manungda covid positive case khwadi wangba lepa case koti mari lakh funipan lising kurumdoi chawapan kunthanipan thenaduna USA na ahama position leri India na positive case masing koti ahum lakh ni funithoi lising mai pumanga chanipal taramari thenaduna positive case wangba ani subalipak amadi Brazil na case koti ani lakh taranipan lising tara chanipan yakai manga thenaduna ahum suba position leri India lebak ki manungda positive case khwaidi wangba lebak positive case lakh yan humfutaru lising taramathoi sumna humudani pan thinaduna Maharashtra na ahanda leiri Kerala na case lakh ni phumapan lising humfunipan chatruk yakai tare thinaduna ani suba amadi Karnataka na case lakh kumapan lising mai phunipan chahum kunthra humdoi thinaduna ahum suba positive case masing yamba state wari Manipur ki chief electoral officer CEO Rajesh Agarwal na ngasi lampela leba CEO ki office ta pangthu ki bawng ni pam amada hai ngasi phoki ba draft electoral roll ki print out amadi DVD copies sing sakanglaba national amadi regional political parties singidi lemna pangani mang makha takibda draft asigi elector of population EP ki ratio asi yankai manga 10.9 amani masi national healthy ratio ki makhani Election Commission of India ECI na lep kiba schedule ki matung inna ngasi Manipur da leiba Assembly Constituency humfugi draft photo electoral roll 2021 form kre ngasi form kiba draft photo electoral roll asida apun ba voter masing lakh tarma pan lising humpunipan chamri humra tau yauri masi manungda mioi lakh mapan lising yankai manga chatruk yankai tare na nupani aduga mioi lakh tara lising tara nithoi chatruk yankai manga na nupini mioi Cham Humarina third gender ni haina ngasi EP ratio asi Manipur gi manunda tamgi district singi oina humpunithoi 10.3 mangani adubi singi district sing haibadi Senapati amadi Kangpopi district oina di niphugi makhani haiki draft electoral roll asi punglabadina masigi special summary revision ngasi dagi horga November contract forward satagani haiba matam sing manunda miyamna electoral roll da ming chanba muthatpa arama semdokpa chingba tobu yakani haina makhata ki total number of male electors now in the draft electoral rolls are 9,55,657 and female electors are 10,12,655 and there are 164 electors from third gender taking the total electors to a total of 19,68,476. Election Commission has also taken a, like earlier year also, they have also decided that we will have 3 senior commissioner level officers from the state government has been appointed at electoral roll observers. They will observe this whole process of summary revision in allotted districts.
Registration of Electors Rules 1960 matu ina 36 Wabgai amsung 37 Kaksing Assembly Constituency singi electoral rolls sing Siam Sarva Noire amadi Siam Sarva copy sing office hour matamda Assistant Electoral Registration Officer SDC Kaksing office tagi asoi angam sing yenglaga yagani haina Kher Dananda P Electoral Registration Officer SDO Kaksing 36 Wabgai amasung 37 Kaksing SC gi Cherol man hairi Cherol asina makataratuna electoral roll asida award pa mi singiming hapchin ningba natraga lokthok ningba yawba sing saniba tha sigi November contract hawgi manungda form 6 7 8 natraga 88 sinaduna AERO SCC Kaksing natraga mari lainaba good level officers singda online natraga website voterportal.eci.gov.in natraga posi kuthanga office of the subdivision officer Kaksing DC complex Kaksing Chunang Lekai pin 795103 da address totu tharpu yagani haina terolosin hairi Kuki Chin Mizo Kanglup ki logo kumhai chabang kut thorom Manipur da su toan toan ba mafam kaya da pangthok na bagum Molnoi area ki oina Kulmi Lentol Molnoi village da pangthok kre Molnoi area chabang kut committee 2021 asinuna pitch through culture have chin pangthok ki ba thorom aduda Pu Benjamin Mate spokesperson BJP Manipur Pradesh na athu mitung Pu L Mate secretary custom and culture Kim na Thormapu Chantoi Aimol Hana ADC Sanjal ki executive member Warambana Akhanaba Lengbirakpa Pu Sumsongir Aimol intending candidate ADC Chandel Pu Momo Aimol intending candidate ADC Chandel Amasung R Saitu Aimol intending candidate ADC Chandel Ohumna Ikai Kumnarba Lengbirakpasim on Saruyaki Pu Tokotang Hawkipna Kut pa oiduna pangthok kiba thorom adudi da kuki chin mizo kanglu ki tuan ba nat ke bajagoi sei thorom kaya pangthok pana mapung saktom sing oiki thorom gi matang na pu thokotang hokip kutpan oiki bana pongdor pada kuki chin mizo kanglu ki sahi amada amutang pangthok pa khwaidi ki chawba kumai asi pangthok tuna manipur da kundamin ne ba aikoi kanglu khudingma nuai yai pa ba Tangdu Lejaba, Nungsi Chanaba, Lamdam Ama, Manipur Ama Purpo, Sebi Mapuna, Pinabiram Sunahaina, Pongdroki. Matam Kodinda, Opayabas and the Tesahia Madam Maragoi Banina, Masina, Ekoi, Jingmi Tammi, Pun Namaki Marakta, Hena, Jackson Naba, Nungsi Naba, Zai Paba, Oisunahaina, Nasi, Ena, Mamayami Mamanta, Tamani. Numidang matamda Lepau Hakip Yas Water Resources Development Minister na atoi mitu oiduna Molnoi area gi sakhen bi taraktak na saru yaduna miskut changam nabada yauna jagoi sei thorum kaya amsu pangthokki Amoromda ngasi Dirwam amadi Tamerong district ki tuan ba upham kaya da kut ki thorum pangthoknari Dirwam district ki Bauparada leiba Rani Veng Ward number 7 da Chawangkut Festival Rani Lemkotin Veng Youth Club na sinduna pangthokre Tarum aduda YPA Bangai Block ki advisor Pu Khaidu Khub Ngaite social worker Pu SK Thado amadi Assam Regiment ki retired captain Pu Mangboi Gangtina chief guest president amadi guest of honor ina daizafam ki Tarmuda Rani Veng Women Society RYC YPA HYA na cultural yoiba jagoi sei su utki Amramda Tamelong district ki Toksem subdivision manung chanalaiba Mukto Hal Lesang Faida Chawangkut 2021 thorum combined youth committee na sidra pangthokre thorum aduda Patrol segment ki ADC executive member 10 Pu Halting Dongel social worker Pu Lalsin Million Silo Amadi VACC ki chairman Maruk Khamang Gangmaina chief guest president Amadi guest of honor oiki Punsida mai pak pamyu yama oinaba thaurak liba nahasingna lenga ki thabak kaktan ngai bagi mahutta masaga chanaba sinpham singda changduna miyam da thabak piba ngamba miyoi amam oinaba honam bagi matam oire haina sanaibi film artist
mandal lebna phongdokre ngasi Kaching Kethel Indian Bank manakta nauna hangba Dayani Naurem haina minthonba lamjam asida phangba Tuan tuan ba nupi handlungi pothok singbu miam da hongo mamalda pangan bagi pandam da sorum ama hamugi thorum da mandalai na wapam masi phongdok khibani thorbadu da mandalai mana makha taradun hai hauziki matam da chakot pagi matau tamli bani haiduna mioi kayana mapalam gi pizet le king sajinaduna sel jam no hundok pa asina state asigi semilon da su chawna chaiting piri marasina lamdam asigi miamna lamdam asida puthok chaba polam sing asi sajinaduna aikhoi masel gi marakta chawpat na ba khona bagi matam oi haiki masagi oiba honaraba tamuraga hairapa singopa mayamdo kanagumana mapanda dum expose tawgibasu yawi masana manipur dai gi market se hangjaraga manipur gi semilon da khastang oirasu pagathang baga toinana mapanda gi lei kadabagi muhutta manipur gi oiba designer aduga akoi gi manipuri singna sechaba su yamna nungai kadaba comfort oiba monda design tawraga sigumba manipur da phamba se ina yamna sagochaningi ngasigi hangiba sormadugi matangda sormadugi mapu Dayani Nauremna phongdorpada ahanbagi oina state asigi tuan ba kuthaibi kayana puthokpa nupi sing oiba polam sing thamgani haiba polam sing asi lakadoriba ningol chakauba yauna kumai harau kaya asigi yenglaga tuan ba offer kaya su thamgani lana lakadaba mathangi chahi singda sormasida nupagi tuan ba polam kaya amasu haptingani haina phongdokhi MPCC की प्रेसिडेंट एन लोकेन हाइक्रे कांग्रेस पार्टी दी भारत की इतिहास नैनर मतमदा यावदुन लातबा लीरो पार्टी नि असिगवा पार्टी असिदा पंगांग ngang बसिगी फोल्डी लाकदोबा लिसिंगनी 22 इलेक्शन द खंगलगनी वाफमसी ngasi 15 वांगई केंद्र दगी ऑल इंडिया तृणमूल कांग्रेस मणिपुर प्रदेश की जनरल सेक्रेटरी एडमिनिस्ट्रेशन औरंबा राजकुमार प्रियोवर्तन कांग्रेस यूरोपदा माबु ओपु कांग्रेस भवन पांगथोक की बथरुम द पुंदोक की mang makha tarduna hauzik paiba BJP government asi party mangana pulga semba sarkar ni center da su ani taramari da BJP gi Narendra Modi nusingma government malakre hauzik sahi mari tha tare surba government asina chinda advertisement da amadi development work amata tawdre manipur on ama proke harbadi prajan haiba nate makoi BJP party manungda hajabani kari tawkrabagi haibadi prajan khangda ngakani democracy abagi chahi manga daita sinagadab election asida yamna munna khal vote piba darkar wai chahi marige thatare surwa government asina singda amadi tamda kari anuba development packet pak laikhrabage singda kahel khara sabaduna development la haiduna politics tawri bani haiduna prajada oidaba ngangmadudi nganganindi congress na haukiba chahi 15 da packet ama thabak singda thirubada loiba nailo haki थारे मणिपुर प्रजाम की सेवा तौरपा अखोई पुनमक हेना खंग पोस्टर दा सिंबल दा एडवर्टाइज दा अदुगा सीएगा चिंदा नांगबदा अदुकी मतिक मणिपुर प्रजा की मियाम की थबक तौवे सी मणिपुर की प्रजा ना हाई बनते नसीदा पार्टी से शासन तौरीबा सिंह अदुगा पार्टी एदुकी ऑफिस पूरीबा सिंह ननेबा भारतीय करता फै मणिपुर सही मरी मखाय देगा मणिपुर ओन मम पोरेया हरे जे लेबा मणिपुर की प्रजा ना हाय नते लाकदोरबा इंग्लैंड लिसिंगनी कोनितोई अंगन बसर त पांगथोक कदोरबा मणिपुर की 33 स्व स्टेट असेंबली इलेक्शन दा कक्जिंग केंद्र की ओइना इंडियन नेशनल कांग्रेस आईएनसी की टिकट असि सोशल वर्कर येंकोम नीलचंद्र दा पीबीयू हाइना कक्जिंग एसी मनु चना लेबा सोरागी पोलिंग स्टेशन तरुकी अपुनबा कांग्रेस की यूथ पोलिंग कमेटी की मिफम फमदना फोंगोखरे मिफम अलदा पोलिंग स्टेशन 37/33 की सेक्रेटरी जाकिर हुसैन आई अक्टोबर की तारीख 19 दा कजिंग सुमाक लाइकाई जनरल हॉल दा इंटेंडिंग कैंडिडेट अहुमक यावदुना अमदी एमपीसीसी की प्रेसिडेंट यावना अपुनबा मिफम मीटिंग अमा पांथोकी मीटिंग असि यावरबा पतुंदा ngasi sorada leiba polling station taruki waiba apuna polling committee singi mifam ama phamdana MPCC gi maikaida wakum sing asi thamjari madudi lakadoriba ing nasini kunitoi da pangthok kadoriba state assembly election da yenkom nilachandra da INC gi ticket pibiu yenkom nilachandra na election contest tawge khandringai dagi taropat thabak sing amadi hauji phawa chakat thorang gi damakta thabak kaya lepalaitana packet li
Yengkom Nilachandra the INC ticket pibirabadi Solagi Onadi Chama the Sama work Togduna at a party the Amata Chaitok Tabida Sora Purmaki INC the bot Hada Zagani Maramasena INC ticket Katsing Kanagi Oina Yengkom Nilachandra from Toi Masit Tobirabadi Katsing the INC Miretna Soidna Kagani Maramasena MPCC Makeda INC ticket asi Yengkom Nilachandra Pivinaba Amadi Katsing Kanagi Miam the Wazan Nilachandra Bus Sibinaba Apple Togiri Hanasu Mahana Makatana Fondoki Tarito Suba Manipur Assembly election the Sugnu Kanagi intending BJP candidate Mayamo Binorpu Mikaldam Mai Pahan Nabagi Matang the Nupi Miam Yoba Amangasi Katsing Kuno Deliba and Binot Yunapang Kray Women Election Campaign Committee Katsing Kuno 39 Sugnu Asina Sindan Pangtu Kiba Nubi Sintagi Oiba Mipum Adula Committee Working President H. Sananu Katsing Kuno Municipal Council Yahani Chairperson KH Laima ex Vice Chairperson KTH Rosni ex Councillor Singh KH Ramani KH Gojendro Amadi M Binod na Atwa Mitung Lensing Poina Saruyaki Katsing Kuno Municipal Council ki Ward 1 4 manung da leiba nupi miyam na Meron Binod pu lakadaba election da mai Pahanabagi damak Ward tagi masing jamdaba nupi miyam na amato oina sogatuna Sugnu Canada BJP candidate ama oina sungsoi soidana mai pan naba wapam kaya pungduk narki Ananching Eco Park ta Labour Open Library Infrastructure Development and Complete Flooring Improvement Works Inauguration Ceremony ngasi pangthokre Tharmadula L Parvunand Singha IRS Joint Commissioner Head of Office CGST Commissionerate Amadi Dhanmanjari University ki Vice Chancellor Professor N Rajmohan Singha Adam ki President Su Oiribana Function ki President Oiki Swats Project 2021 ki CGST Infal Makada Eco Park Open Library na Iron Bookshelf Ani Presenter ki Central GST Block Su Inaugurate Toki Ngasi Thorga Mari Lena Chief Guest Oikiba L Prabhunand Singha IRS Masung Professor N Rajmohan Singha BC DM University na Luchingdur Uchara Su Thaki BJP intending candidate Ani Puna Jainabagi Mong Mahanduna social media da Puthorapasi Yan Lanba Amani BJP Manunda Musinataba Musinataba Sagatpani BJP ticket Mi Amakatanga Pangadabani Praja Sindhi Kanaba Amapau Lake Kabo Mandulgi Praja Sindhi BJP the board Pila Sem Sadu Lady Hainam BJP Manipur State Councillor members of BJP Manipur Pradesh Professional Selgi Campaigner Dr. Akoy Sana Singh Hudokre Wapamasi ngasi Khabok to Laiba Lakadu Manipur Bidhan Salamikal BJP Mere Oigini Haina Thoram Tolba Dr. KH Akoy Sana Yumda Pangthok Kiba Bawmipum Amada Mahana Fundoki Jiribam District Ozawapi Kulau Kia Laudun Levi Asida Barak Circle the Leva Borobekra Higher Secondary School Ozanipan Muhut Piram Dana Transfer Taukibasi Yanindi Haina Maris in Wakamipum Hungre School Asida Class 10 Tamlivi Oinam Murangaimana Hondorapada Sinfinistana School Fagat and Si Haidaga Nakal Amarundana School Mutat Naba Honoribasi Yanindi Ozawa Talak Sida Ikan Kaudana Ozanipan Muhut Piram Dana Transfer Taukibasi Yanindi Maram Asina Oza PBU Karimo Oza PB Drabadi Kongzang Kaya Ama Sanchilakani Haina Hondokre Mayrusina Oza Transfer Zatpa Yanindi Haiba Kolau Kayasu Lauki Socialist Students Union of Manipur SSUM sister organization Amu Oriba Almighty Pangal Students Union of Manipur AMPSUM Yunong Thopu Lusing Masin Khankre Nasi Manipur Press Club Tapang Tokyo Pawing from Amada President MD Abdul Wajid Makna Paumisinda Pondok Laduna Socialist Students Union of Manipur SSUM Lanjing Makada Sotarba Miti Pangal Furuki Yaifanaba Maru Aina Miti Pangal Furuki Horobiba Mahiru Kaya Yaifanaba Tunam Chat Ama Semnabi Panamda All Miti Pangal Students Union of Manipur Sem Kibani Makatana Miami Amadi Mahiru Kunagi Tabak
कथोपगलना होनखिगनी हाइनसु फोंदोरपगलना All Media Bangam Students Union of Manipur Koba Atopa Look Lady Mui Karana Press Media Kutanga Fondor Libasi Yupam Yongdaba Arana Pong Hanasu Fondorki Handagi Prime Minister Dr. Manmohan Singh Dengina Nabdi Parduna Yum the Halakre Haina Maki Lenabi Guru Saran Korna Fondokre All India Institute of Medical Sciences AIMS Ki Staff Masung Well Wishes Singh that Mana Tagar Fondoki Sahi Makumapan Surba Rajya Sabha ki member Singhana Nimit Taramapani Nairobi Matunda AIMS Tagi Narang discharge Torokimani October Taramudagi Mahak Massage Hontaba Amadi Lahun Nabadagi Layanduna Lerakimani Dr. Manmohan Singhana Hospital Union Health Minister Mansukh Mandaviana Photographer Amagaloina Hanagi Prime Minister Ulam Balaki Haina Dr. Manmohan Singh Masanapi Daman Singhana Maralsiki Congress Party ने Union Health Minister पुष्टिता बगल ना apology तो उन्होंने भाई की photo of हाई बसिना BJP की दी loyal बनी हाई ना opposition party ने BJP को हुंदुना ना की Congress Party senior leader राहुल गांधी ना Dr. Singhana Hospital दर लेंगे दा उन्होंने बोला की है हाउसिंग आरोप दा मरोगा पाव उन्होंने पिज़री Go to village की अनि सुबह फेज की वाइना हाइएंग की थोबाल का होरगनी हाइना Chief Minister N. Birena Fondokre Arabti Lilong Mapan Ground Sabe Sports Gallery Sangadu Namiyan Kusinakre Chief Electoral Officer Rajesh Agarwal na Manipur की draft electoral roll ngasi Fondokre Jabang Kut Kumai Pangtokre Loinana film artist Mandana Kakchingda Dayani Naurem showroom ngasi Hangdokre Ngasi gidam tadi matang sedi image potom pejabalo jari miyamu kana kurum jari